Mangasida Amukona Mediagi Sinausing Unazaraga Wajik Manipurda Ikang Kangogdana Wiriba Palm the Batok Singilambi Mayalapa Ukizo militant Singatorupa Amadi Ministry of Affairs na Lamdam to the Santi Brugnabagi Togdang Lodi Mini Haiduna Tabak Toba Horakanda Masi Anisi San Sachan Nadaba Mawam Lapuda Huitangai Padana Miam the Su Wadiba Film Zingi Pautam Zabagaluna Amukogi Suiba Pirip to Kangan Zabit and Jada Lojabani Tasingna Miam Nena Kambire Madudi Ngarang si social media da video Mukak Bayan Oi Akoi Maitai Singi Yamna Maru in a Lojariba Tawaine Kanjariba Salai Tereki Pirandu Koi Kuki Jo Militan Ning Nabakambu Singduna Makona Kauraga Pajadabo Hibataki Sinadana Matun the Gatation and Potana Yamna Karim Kataina Bayam Chitaba Baraki Ladiba Secularism si Karino Habak the Kangdaba Lebak Asida Wayan Kangon lady Lebaki Sambida lady Lebaki low lady Habisi Karim to Chitaba Madupuna Makimatak Makoina Toning Batobung and Bagimo Amatobaduna Lamdam Sita Kunda Mineriba Mayday Prupsingi Tamoyam Satina Swan Bado Madua Koi Amukon Hamago condemned away Amukosi Mayday Kaktagi Jabo organization Nati Kanglup Amana Kanglup Amagi Tamoy Shokadaba Tabak Tawong Chataba putting Mak Amukona condemned away Aduna Kanagumba Kanglup Amana Atopa Kanglup Lamdam Mineriba Kanglup Amagi Tamoy Shokadaba Tabak to vegan Hibasi Apagi Pogel Simasu Amukogi Maikadi si Pizeri Aduna Bharat Sarkara Manipur si Akoi say Anigi Mayada Irang Toktana Kuki Jo Singsiga Maite Singa Hana Sunaba Toktana Sativira Matoktan Lady si Kangabani Madukara Paraknaba Ing Tapa Pipa Mother Laknabo Haiduna Tongan Tongamatanga Kayada Bharat Sarkarna Moina Honayana Habirasu Karehana Mayam Kangna Honagi Badudi Akoi Kuki Jo Fruit Singi Lucing Bissing Wadi Saruba Aduga Swanda Ladiba CSO Sing Gazuari Muksara Matunda Punna Kuki Yamadi Maitegi CSO Sing Akoi Wari Sabagi Tanjama Lodana Bharat Sarkarna Akoi New Delhi da Appligita Mangada Wari Sanaki Wari Sanabadu Mapungwena Lamdam Sida Ing Tapa Pipa Mahanjalaknaba Mahuksagi Punchida Hanjalaknaba Adugi Akoigi Madudi Yumpam Burga Sanaba Warini Madugi Matungina Makata Bakongtang Singasi Bharat Sarkarna Matang Matang Lokapam Tui Haina Boy Kanje Sumaina Bharat Sarkarna Initiative Am Loduna Nakalanigi Marakta Wari Sanalaga Lamdam de Santi Puruknaba Honing Serekta Wari Saba the Yoruba Koki Jogi Mutsing Lucing Bissing Aduna Wana Tenaba Wapamang Pa Bharat Sarkar Lojariba Honajariba Punamatu Aremba Tahanba Tawai Usitabi Monga Cheran Turana Miam the Pog the Mamatamaga Makogi Chunadaba Tamga Chunadaba Madam Chada demanding Adumadumak Tanu Lebi Momatoba Adugi Manungsida Bharat Sarkana so Topum Topa Hibum Topa Wasi High above the Yaraktragadi Lebak to the low lady Lebak is an apatap Mayam the Jerry Akoi Bharat Lebak Naknaba Ain Tugaibising Matak the Serak Pinava law enforcing agency sing Akoi police a security force Mayam lady Habisi Kangalaga Adugumba Lebak Sigi upon Masakam Tugaina Bonaba Mani Akoi Kangu machine Kanana Bonaba Bharat Sarkar Lord Philip Mayokta Adum Phone Singnaba Kangusing Adugi Matata Hosi Pova Karigum Sunaba Madam Java Ain Tabam the Lokota Bibese Masi Bharat Sarkargi Yam Lujadaba Adu Madam Jada Bato only hygienic Bharat ki Home Minister Mo Biriba Amit Sana Adugumba Manipur da free movement national highway free movement Yarani and a maskitang Amada Loktopa Aduga Nipan the Gitaba Hone Haraga Pajana Loktopa Madu Kuki Jogi Kangbuna Aremba Tahanba Aremba Tahaliba Kuki Jojing do Nimitu the Toko Kreda Kramuna the Toba Toko Kanatana Kana Kanana Taurang Torgadugi Bharat Sarkar Loktoiba
अदगी स्टेट की गवर्नर ने जो मरुवे इनिशिएटिव लौरग सिल लांगना चलनब होनरिबदो अरेम ताहलेबा सोइलिदो कना कना नो हाबे थिदो मखा ताबा आइन गे थबक थरम इरो लोकपदि कोई उदे नमितु खर मुंगनाबगी थौदोक मचा मचा दु नतना मसी करिगिनो गवर्नमेंट ऑफ मणिपुर की हजि हेड ओइबिरिबा गवर्नर की इनिशिएटिव सिद करिनो भारत सरकार ना माना लौथोकची वाफम अमबु अदुगुंबा उकी जोगी मियामना खुलाई पाइबसिंगना ऑर्गेनाइजेशन सिंगना फोंग सिंगना मतमदा मसीदा मखा ताबा एक्शन लम लौदगदी भारत की आइन कराई चखरे भारत की संविधान करी हाइरियसी कईमते नैनद्रे हाईवे दा डिस्टर्ब तो वाइबसिदा भारत की संविधान करी वरी भारत की आइन करी हाइरियसी मसीगी मदुंगिना थबक तोगदम तौद्रे गवर्नर ना मणिपुर दा प्रेसिडेंट रूल लेगिबा मतुंगदा माना मणिपुर की असुप्पा सुब्लीसी पाइग्रा मतुंगदा मणिपुर थोइबा वायोलेंस की थबक मैम कांगलुप अनी की मक्ता उनखनरिबसी फनना बायदना नाकल अनी मक्ता खुलाई थिंकलकनबा नमित तरीने की मतम पीरगा कोई मधु खुलाई थिंकनबगी लौथोखिएब मद माइकई याम थिंकले मधु की चेरक्तुदा कुकी जोगी माइकई खुलाई थिंकखिरोयना फोंग हाई मदजु गवर्नर सी करीमता तौबंगमदे करीमता मधुगी माना लौथोइबदुगी मायोक्ता ngangai मी जिंगी मतकता सुनबा आइन गे थबम त लखुदे अमुक नमित तरीनी गा अमुक मतम सांगदोगा मदसु खुलाई अयाम थिंकलकना मैतई की माइकई खुलाई अयाम थिंकले अदुगा सोंदा थिंकलक्तबा नाकनजी चुमनगी थिंकलक्तबा तना फोंग थिंकलोय हाइबा चैलेंज अमगा लोयना हाइबदा कोइगी किनोना गवर्नर सु कईमता तौबंगमदेबा अदुदि माना लौथोइबा माना स्टेट सिगी हेड ओइना लेरिबा अद प्रेसिडेंट रूल अमगी मनुंगदा माना तौबदब थबक करीनो हाइबसि मियामगी वांगनेबा सुगुंबा याम इनसिंसियर ओइबा याम बायस लेबा मवोंगसे मसी मणिपुर की मियामना पेनदे अखोइगी ngarang maktada video viral ओइरिबा सलाई तरीकी फिरान नदु यामना करेम कथाइनाबा उचित थवोइदर मतौबदुगी मदुदा हौजिक फावदा भारत सरकार की अमदी मणिपुर सरकार की माइकई करी करी चुनब थबक लेरगे हाइबसे मसी मयामदो खंगनबम चंगेबा करीगुंबा भारत सरकार ना अमदी मणिपुर गवर्नमेंट ना मतम जाना हिरमदुदा मियेंग थमगा चुनब थबक आइन गे थबक पाइखत हौद्रगदी मदुना मरम वर्ग तुंग थोरप दायित्व पामदब थोदो खुदिंगमकी दायित्व दो मधु भारत सरकार अमदी मणिपुर सरकार ना पुगदमने अदुना हजिक लैब ओइरिब फिबमसिना तांग मंगादा मिनिस्ट्री ऑफ अफेयर्स की ऑफिशियल सिंह सिलगा दिल्ली दा पांगथोकिबा नाकल अनी की मरकता पीस लाकनबा सोल्यूशन लाकनबा होनबा दुदा ngarang video viral chaliba aduna sathina disturb tawre maduna hen rang thonu macham weire si khanga manina ministry of affairs na su makoi to hom to thaba hing to godam ne ngam loi da bor gadi kari gi damakta adu ma thorang silibano gomel si to ge da ngamba kambuni sakti puna ma gomen na pari ne ba aduna gomen na ngasi baw da thamoi seng da badagi sumba thabak mayam si tawne अदुना हौजी फावबदा खुलाई थिंकलपगी चांगसु मैतैना यामना हेना वांगाबा अदुगा कॉम्बिंग ऑपरेशन तोबदसु मैतैना दगी अदुम अयाम फारबा कुकी जोदंगी जिंगदगिना कॉम्बिंग ऑपरेशन तोबगी चांग नेबा खुलाई पागपगी चांग नेबा अदुगा खुलाइसु लखुत्तबा अदु ओदारि कमायना लमदमजे शांति पुरकदोइनो खुलाई हाबिसिदी मोई स्टेट गवर्नमेंट अमदी यूनियन गवर्नमेंट ना उडीसी एमबना स्टेट की आर्मी दी लाखिबा खुलाई दु खतंग थिंकलपद युमफम ओइबगी मौ अम तवेबा मदु यादेबा मदु अखोय याबा ngमोयबा खुलाई हाइबसिदी स्टेट आर्मी दगी प्रजा सिंग लाखिबा खुलाई अमदी म्यांमार दगी कुकी जो मिलिटेंट सिंग ने पुसलागा सोंदा मैतै सिंग दे लंदारिबा खुलाई मखन सिंग खुलाई अनिमक से लोइनमक लोखना बखना बिगदमनेबा weapon is the weapon ni खुलाई is the खुलाई ni मदु मी सिबेबा मिंगोंदा फत्तबा थोनबा पोट ngaतनी ना अखोई स्टेट आर्मी दी लाखिबा खुलाई खतमक लखुटकनी हाइना भारत सरकार ना अमदी मणिपुर गवर्नमेंट ना खनबगी मोंगदो वखन थादोपियो म्यांमार रोमदगी पुसलैबा आइन यादव मोंगदो पुसलैबा फर खुलाई सात यामना सोपिस की देवे वेपन सिंग अदिसु अंतुबी फागतनबा मदु लखुलंगबा मदु थिंगलनबा होनबदा भारत सरकार ना मदु अखोई अचोबा थोगदांग अमलोबिगदमनी मणिपुर सरकार ना चुमचिदा याम हेना इंटरेस्ट लो थबक तोबिगदमने अदा अमरम नाकल अमरम दा होजिक
ꯃꯩꯇꯩꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯊꯥꯡꯖꯤꯡꯁꯤꯡꯁꯤ ꯃꯩꯇꯩꯁꯤꯡꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯀꯥꯔꯒ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕ ꯏꯔꯥꯠ ꯇꯧꯖꯕꯁꯤ ꯃꯩꯇꯩꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏꯕ ꯊꯕꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯊꯥꯡꯖꯤꯡ ꯍꯥꯏꯕꯁꯤ ꯃꯩꯇꯩꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯀꯅꯥꯝꯇꯗ ꯊꯥꯡꯖꯤꯡꯒ ꯀꯟꯇꯤꯡꯅꯔꯣꯏꯗꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏꯗꯕ ꯋꯥꯐꯝꯅꯦꯕ ꯊꯥꯡꯖꯤꯡꯁꯤꯡ ꯍꯥꯏꯕꯁꯤ ꯊꯥꯡꯖꯤꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤ ꯃꯩꯇꯩꯒꯤ ꯊꯋꯥꯏꯅꯦꯕ ꯀꯧꯕ꯭ꯔꯨ ꯃꯩꯇꯩꯒꯤ ꯊꯋꯥꯏꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯃꯩꯇꯩꯒꯤ ꯊꯋꯥꯏꯅꯤ ꯊꯥꯡꯖꯤꯡ ꯃꯩꯇꯩꯒꯤ ꯊꯋꯥꯏꯅꯦꯕ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡꯗꯨꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯒꯗꯕ ꯂꯩꯇꯦ ꯃꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯃꯤꯉꯣꯟꯗ ꯍꯥꯏꯖꯒꯗꯕ ꯅꯣꯟꯖꯒꯗꯕꯁꯨ ꯂꯩꯇꯦꯕ ꯃꯁꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯇꯔꯣꯠ ꯈꯣꯟꯗꯥꯅꯔꯕ ꯂꯥꯛꯑꯕ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯖꯅ ꯂꯥꯛꯆꯔꯕꯅꯦꯕ ꯍꯟꯗꯛꯀꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯊꯥꯡꯖꯤꯡ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯑꯩꯈꯣꯏ ꯄꯤꯜꯒ꯭ꯔꯤꯝꯁꯤꯡ ꯑꯩꯈꯣꯏ ꯂꯥꯏ ꯖꯥꯇ꯭ꯔꯤꯛꯁꯤꯡ ꯂꯥꯏ ꯅꯤꯡꯕ ꯆꯠꯆꯕ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯆꯠꯄ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯚꯥꯔꯠꯁꯤ ꯁꯦꯀꯨꯂꯥꯔꯤꯖꯝꯅꯤ ꯙꯔꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯌꯥꯄꯣꯠꯇꯦ ꯃꯥꯟꯅꯕ ꯃꯌꯥꯝ ꯃꯥꯒꯤ ꯆꯠꯅꯤꯡꯕ ꯙꯔꯃ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯆꯕ ꯌꯥꯕ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯃꯔꯅꯥꯊ ꯂꯥꯏꯁꯪꯗ ꯑꯩꯈꯣꯏꯒꯤ ꯑꯃꯔꯅꯥꯊ ꯖꯇ꯭ꯔꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯤꯟꯗꯨꯒꯤ ꯖꯥꯇꯤꯛ ꯄꯤꯜꯒ꯭ꯔꯤꯝ ꯃꯌꯥꯝ ꯆꯠꯄ ꯃꯇꯝꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯧꯈꯠꯄꯤꯔꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯁꯣꯏꯗ ꯉꯥꯝꯗꯅ ꯍꯣꯠꯅꯕꯗோ ꯃꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯩꯇꯩꯁꯤꯡꯅ ꯊꯥꯡꯖꯤꯡ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯅꯕ ꯆꯠꯄꯗ ꯃꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯗꯨꯒꯨꯝꯕ ꯊꯧꯗꯥꯡꯗꯣ ꯂꯧꯕꯤꯔꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯒꯗꯕꯅꯤ ꯑꯃꯔꯅꯥꯊ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯟ ꯅꯠꯇ꯭ꯔꯒ ꯖꯨꯟꯗꯒꯤ ꯍꯧꯔꯒ ꯑꯥꯒꯁ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯟꯗꯛ ꯆꯍꯤ 2025ꯒꯤꯁꯤ ꯖꯨꯂꯥꯏ 3ꯗꯒꯤ ꯍꯧꯔꯒ ꯑꯥꯒꯁ 9ꯗ ꯂꯣꯏꯒꯗꯣꯏꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯨꯃꯤꯠ 39ꯅꯤ ꯆꯨꯝꯅ ꯆꯠꯊꯒꯗꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯩꯖꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯌꯥꯝ ꯈꯣꯝꯗꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡꯁꯤꯗ ꯊꯥꯡꯖꯤꯡ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯩꯇꯩꯁꯤꯡꯅ ꯊꯥꯡꯖꯤꯡ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄ ꯃꯇꯝꯗꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯈꯤꯕ ꯊꯥ 2 ꯐꯥꯈ꯭ꯔꯦ ꯊꯥ 2 ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯋꯥꯔ ꯄꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯕꯨ ꯍꯧꯖꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯏꯔꯤꯕ ꯒꯕꯔꯅꯔꯅ ꯂꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝꯁꯤ ꯌꯥꯝ ꯍꯦꯟꯅ ꯐꯪꯉꯦ ꯂꯧꯖꯩ ꯌꯥꯏ ꯊꯥ 2ꯒꯤ ꯃꯇꯝ ꯑꯁꯤ ꯂꯩꯕꯥꯛꯇ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯪꯉꯕꯅꯤ ꯈꯨꯠꯂꯥꯏ ꯊꯤꯡꯀꯠꯅꯕ ꯃꯇꯝꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯄꯤꯕ ꯃꯇꯝꯗ ꯃꯗꯨ ꯃꯇꯝꯗꯣ ꯈꯔ ꯇꯦꯟꯃꯟꯗ꯭ꯔꯅ ꯍꯪꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯅꯨꯃꯤꯠ 9ꯅꯤꯁꯤ ꯌꯥꯝ ꯁꯥꯡꯃꯜꯂꯝꯅꯤ ꯈꯨꯠꯂꯥꯏ ꯊꯤꯡꯀꯠꯄꯒꯤ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯊꯥ 2ꯒꯤ ꯃꯇꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯤ ꯌꯥꯝ ꯁꯥꯡꯕ ꯃꯇꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯁꯂꯥꯏ ꯇꯔꯤꯛꯀꯤ ꯐꯤꯔꯥꯟꯗ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯞ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯠꯀꯗꯧꯔꯤꯕ ꯄꯤꯜꯒ꯭ꯔꯤꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯖꯥꯇ꯭ꯔꯤꯛ ꯃꯌꯥꯝꯗꯨ ꯆꯠꯀꯗꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕ ꯂꯥꯏꯅꯤꯡꯕ ꯃꯌꯥꯝ ꯂꯥꯏꯕꯨ ꯅꯨꯡꯁꯤꯖꯕ ꯃꯌꯥꯝ ꯂꯥꯏꯕꯨ ꯊꯥꯖꯖꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ मधु अखोई भारत सरकार में मणिपुर सरकार याम फजन होनबिगदबनी मधु नत्रगदी भारत की सेक्युलरिज्म की वाहनथोक लेरोय अदुना कनागुमना मद फोंगना हाना थांगिंग द चंगबा यारोय थांगिंग चंगदी अटैक तौनी अदु तौनी गाना हायरा मतमदा सरकार अनिना हायदि मणिपुर सरकार मदी भारत सरकार ना मद तुमिन येंगद लेतागदी भारत की आइन काय चखरे भारत की संविधान क्रमाई तोखरे हायबा वहांग मलाकनी अदुना मणिपुर की मियामनसु भारत की आइन बु इकाई खुमनहन बिगे हारगदी आइन अमा लेरी आइन दुगी मतुंग थबक तौगनी हायबा वाफम सी अखोई थमन कनो तौहनजनिंगी थबक पांगथोनिजनिंगी अदुना लमदमसिदा शांति लाकपा तंगदु लेताबा लाकपा हायबसिसे वरी सानाबा डायलॉग की खुतांग नत्रगदी लाओय हायबसिमदी अमुकोगी थाजबनी अदुना कना कना गुमना डायलॉग तौनद्रगसु लमदमजे शांति पुरप ngमगनी हायतागदी अदुगी मॉडल जिसु मियामदा थंबीरगा कुकी जोसिंगसिगा डायलॉग तौबगी मथौ ताते अखोइना सुंब मॉडल अमा लेरी वरी साद्रगसु सुंब फिबम अमना लमदमजे शांति पुरकनी हायबने चिंबा मॉडल नत्रगा मदुगी लंबी मदुगी खंगबा लेबा फॉर्मुला लेबिरगदी मदुसु मियामदा थंबीबम थोई अदुगा अमुकोगी वइनदी भारत सरकार ने सिलेबे अखोइगी पीस प्रोसेस असिदा अखोइ वारी वताई सारगा अखोइगी अचुंबा मयामदा खंगलगा कुकी जो जिंगसिना मतम साना हाइजिल लेबा तौखिलिबा मिनम्बा तौखिनबा अदुगुंबा असाबा पुवारी मैम सेमजन साजन मैम मथंग मथंग कांदा अदुगुंबा तौबा ngamba वायनबा ngamba लेबाकसिगी मरु ओइबा अखोइगी अचुंबा ऑथोरिटी ओरिबा मखोइदा खंगलकादा मखोइना वारी अमा लहोलकादा अखोइ लमदमनि शांति पुरकदमनि अखोइगी अचुंबा सेंबसिदी अखोइना फजना आर्गुमेंट तरुगा फजना
ꯁꯟꯗꯣꯛꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟꯅ ꯍꯥꯏꯖꯤꯜꯂꯤ ꯃꯌꯥꯝꯗꯣ ꯃꯥꯏꯊꯤ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕꯗꯨꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯄꯤꯁꯀꯤ ꯄ꯭ꯔꯣꯁꯦꯁꯀꯤ ꯍꯧꯈ꯭ꯔꯕꯅꯤना ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯔꯤ ꯅꯍꯥꯟꯒꯤ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 5ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯒ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯤꯡ ꯑꯗꯨ ꯃꯍꯩ ꯌꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯗꯗꯤ ꯃꯍꯩ ꯌꯥꯟꯕ ꯅꯠꯇ꯭ꯔꯒ ꯌꯥꯟꯗꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡ ꯐꯖꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯀꯥꯟꯅꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯒꯤꯗꯤ ꯐꯪꯉꯤ ꯃꯗꯨꯃꯛꯅ ꯁꯦꯇꯜ ꯄꯨꯔꯛꯑꯒꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯄꯨꯔꯛꯑꯒꯅ ꯃꯍꯩ ꯌꯥꯟꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯃꯍꯩ ꯌꯥꯟꯗꯦꯅ ꯂꯧꯕꯗꯤ ꯌꯥꯈꯤꯔꯣꯏ ꯃꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯇꯝ ꯁꯥꯡꯅ ꯀꯨꯀꯤ ꯖꯨꯁꯤꯡꯅ ꯍꯥꯏꯖꯤꯜꯂ ꯂꯥꯛꯈꯤꯕ ꯇꯧꯁꯤꯟꯅꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯑꯗꯨꯗ ꯐꯝꯃꯤꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯤꯁꯅꯦꯜ ꯑꯗꯒꯤꯗꯤ DGP ꯑꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯗꯨꯅ ꯇꯥꯔꯀꯥꯟꯗ ꯑꯣ ꯅꯍꯥꯟꯒꯤꯗꯒꯤ ꯇꯧꯅꯔꯝꯃꯤ ꯁꯤꯅꯤ ꯍꯥꯏꯕ ꯃꯣꯏꯅ ꯈꯔ ꯈꯪꯈꯤꯕ ꯃꯈꯣꯏꯅ ꯈꯔ ꯈꯪꯕꯗꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯄꯥꯎꯇꯥꯛꯒ ꯁꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯅ ꯆꯨꯝꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯋꯥꯔꯦꯞ ꯑꯃ ꯁꯦꯝꯃꯛꯇꯅ ꯁꯦꯝꯃꯛꯏꯕ ꯋꯥꯔꯦꯞ ꯑꯗꯨꯅ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯋꯥꯔꯦꯞ ꯁꯦꯝꯃꯛꯏꯕ ꯋꯥꯔꯦꯞ ꯈꯔꯗꯣ ꯀꯨꯀꯤ ꯖꯣꯁꯤꯡꯁꯤꯅ ꯃꯗꯨꯗ ꯁꯣꯏ ꯇꯧꯈꯤꯕ ꯃꯣꯏꯅ ꯑꯌꯥ ꯄꯤꯗꯕ ꯃꯗꯨ ꯅꯥꯀꯜ ꯑꯃ ꯊꯝꯈ꯭ꯔꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯋꯥꯌꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯏ ꯁꯤꯗ ꯁꯨꯝꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯒꯤ ꯄꯣꯏꯟꯠ ꯑꯃ ꯁꯦꯝꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯦꯝꯃꯛꯈꯤꯕꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯋꯥꯔꯤꯗꯨ ꯃꯉꯝ ꯁꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯃꯊꯪꯒꯤ ꯔꯥꯎꯟꯁꯤ ꯅꯍꯥꯟꯒꯤ ꯋꯥꯔꯦꯞꯇꯨꯗ ꯆꯥꯎꯔꯥꯛꯄ ꯃꯣꯏꯅ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯃꯗꯨ ꯃꯣꯏꯅꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯐꯤꯌꯔꯁꯅꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯐꯝ ꯊꯣꯛꯄꯅꯦꯅ ꯈꯜꯂꯒ ꯁꯦꯝꯕꯅꯤ ꯑꯗꯨ ꯀꯨꯀꯤ ꯖꯣꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯔꯅꯥꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯈꯔꯗꯒꯤ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯦꯞꯇꯨꯒꯤ ꯏꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ 15ꯗ ꯃꯈꯥ ꯇꯥꯅ ꯎꯅꯕꯅ ꯅꯍꯥꯟꯒꯤ ꯋꯥꯔꯦꯞꯇꯨꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯤꯟꯕ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯖꯤꯟꯕ ꯌꯥꯔꯣꯏ ꯃꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯀ꯭ꯔꯣꯅꯤꯀꯜ ꯆꯩꯊꯥꯔꯣꯡ ꯀꯣꯝꯄꯥꯕ ꯂꯩꯔꯤ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯐꯦꯛ ꯃꯌꯥꯝ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯅꯦꯔꯦꯇꯤꯚꯁ ꯃꯌꯥꯝꯗꯨꯗꯤ ꯔꯣꯌꯦꯜ ꯀ꯭ꯔꯣꯅꯤꯀꯜꯅ ꯂꯣꯏꯅꯃꯛ ꯗꯤꯁꯥꯏꯠ ꯇꯧꯖꯁꯅꯨ ꯑꯩꯅ ꯍꯥꯏꯖꯤꯟꯕꯁꯨ ꯌꯥꯔꯣꯏ ꯃꯥꯅ ꯍꯥꯏꯖꯤꯟꯕꯁꯨ ꯌꯥꯔꯣꯏ ꯔꯣꯌꯦꯜ ꯀ꯭ꯔꯣꯅꯤꯀꯜꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯍꯤꯁꯇ꯭रिꯀꯦꯜ ꯐꯦꯛ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯥꯎꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯗꯅ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥ ꯇꯥꯔꯒ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯊꯤꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯑꯗꯨꯝ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯕ ꯑꯩꯈꯣꯏ ꯌꯥꯝ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯋꯥꯐꯝꯁꯤꯡꯗꯣ ꯑꯃꯨꯛ ꯈꯟꯅꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯁꯨ ꯇꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯗꯤꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯐꯤꯌꯔꯁꯅ ꯁꯤꯜꯂꯒ ꯑꯦꯄ꯭ꯔꯤꯜ 5ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯃꯗꯨ ꯂꯣꯏꯔꯀꯥꯟꯗ ꯀꯨꯀꯤ ꯖꯣꯁꯤꯡꯗꯨꯅ ꯃꯗꯨꯗ MHAꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏ ꯁꯦꯝꯃꯛꯄ ꯄꯣꯏꯟꯠ 6ꯀꯤ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯗ ꯁꯣꯏ ꯇꯧꯈꯤꯗꯕꯒꯤ ꯃꯔꯝꯗꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯏꯁꯤ ꯇꯥꯡ 10ꯗꯅꯤ ꯑꯦꯄ꯭ꯔꯤꯜ 10ꯗꯅꯤ ꯄꯣꯏꯟꯠ ꯈꯔꯗꯕꯨ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯣꯏꯅ ꯐꯣꯡꯗꯣꯛꯏ ꯄꯣꯏꯟꯠꯁꯤꯡꯗꯨ ꯂꯥꯛꯏꯕ ꯃꯩꯇꯩꯒꯤ ꯗꯤꯂꯤꯒꯦꯠꯁꯤꯡ ꯑꯗꯨ ꯃꯩꯇꯩꯒꯤ ꯃꯦꯟꯗꯦꯠ ꯌꯥꯎꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝꯕ ꯑꯃ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯗꯨꯗ ꯄꯣꯏꯟꯠꯗꯨ ꯃꯣꯏꯅ ꯌꯥꯕ ꯉꯝꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯍꯥꯏ ꯃꯁꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯨꯃꯤꯠꯇꯨꯒꯤ ꯁꯣꯏ ꯇꯧꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯐꯤꯌꯔꯁꯀꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡꯒꯗꯤ ꯌꯥꯝ ꯊꯤꯅ ꯇꯥꯏꯑꯣꯟꯅꯩꯑꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯁꯣꯏ ꯇꯧꯕꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯃꯗ ꯁꯣꯏ ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯑꯃꯗ ꯁꯣꯏ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯈꯤꯒꯅꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯣꯏ ꯇꯧ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯥꯏꯗꯤ ꯃꯟꯗꯦ ꯅꯨꯃꯤꯠ ꯐꯥꯎ ꯍꯥꯏꯕꯗꯤ ꯇꯥꯡ 9 ꯐꯥꯎ ꯑꯦꯄ꯭ꯔꯤꯜ 9 ꯐꯥꯎꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯅ ꯃꯣꯏꯅ ꯍꯥꯏꯕꯅꯤ ꯃꯇꯝꯗꯨꯗ ꯃꯤꯇꯤꯡꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯍꯥꯏ ꯃꯣꯏꯅ ꯃꯤꯇꯤꯡꯁꯤ ꯁꯤꯟꯗꯅꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯀꯃꯥꯏꯅ ꯍꯣꯠꯅꯒꯦ ꯃꯤꯇꯤꯡꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯖꯣꯁꯤꯡꯗꯤ ꯃꯐꯝꯁꯤꯗ ꯃꯤꯇꯤꯡ ꯂꯥꯛꯏꯁꯤ ꯅꯨꯃꯤꯠ 6-7ꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯌꯥꯝꯁꯤ ꯃꯣꯏ ꯈꯨꯟꯗ ꯆꯠꯂꯒ ꯂꯤꯗꯔ ꯃꯌꯥꯝ ꯆꯠꯂꯒ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯅꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯦꯟꯗꯦꯠ ꯂꯧꯔ ꯂꯥꯛꯏ ꯅꯣꯏ ꯃꯩꯇꯩꯒꯤꯗꯤ ꯂꯧꯔꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯨ ꯊꯝꯃꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯑꯣꯜꯔꯦꯗꯤ ꯃꯦꯟꯗꯦꯇꯦꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯕ ꯃꯦꯟꯗꯦꯠ ꯐꯪꯉꯕ ꯃꯤꯌꯥꯝꯅ ꯄꯤꯁꯀꯤ ꯁꯥꯟꯇꯤꯒꯤ ꯊꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯃꯗꯨ ꯅꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯉꯥꯡꯅꯧ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯅꯣꯏ ꯊꯤꯡꯖꯤꯜꯂꯒ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯃꯣꯏꯁꯤꯅ ꯄꯕ꯭ꯂꯤꯛꯀꯤ ꯃꯦꯟꯗꯦꯠ ꯐꯪꯉꯒ ꯂꯥꯛꯏꯅꯤ ꯍꯥꯏꯔꯝꯕ ꯀꯨꯀꯤ ꯖꯣꯁꯤꯡꯁꯤꯅ ꯅꯨꯃꯤꯠ 6-7ꯅꯤ ꯈꯨꯟꯗ ꯆꯠꯇꯅ ꯃꯐꯝ ꯀꯌꯥ ꯆꯠꯂꯒ ꯄꯕ꯭ꯂꯤꯛꯀꯤ ꯃꯦꯟꯗꯦꯠ ꯂꯧꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯔꯝꯕ ꯃꯤꯁꯤꯡꯁꯤꯅ ꯑꯔꯣꯏꯕꯗ ꯁꯣꯏ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯇꯥꯟꯅꯗ꯭ꯔꯒꯗꯤ ꯉꯝꯗꯦ ꯍꯥꯏꯔꯛꯑꯦꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯅꯣꯏ ꯉꯁꯥꯏ ꯃꯤꯇꯤꯡ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ
ꯅꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯃꯦꯟꯗꯦꯠ ꯂꯧꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯅꯣꯏꯅ ꯁꯣꯏ ꯇꯧꯔꯝꯗꯥꯏꯗ ꯄꯕ꯭ꯂꯤꯛꯀꯤ ꯃꯦꯟꯗꯦꯠ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨ ꯁꯦꯜꯐ ꯀꯟꯇ꯭ꯔꯥꯗꯤꯛ ꯑꯣꯏꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯨꯀꯤ ꯖꯣꯠꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯣꯏ ꯄꯥꯝꯗꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯈꯪꯉꯦ ꯇꯥꯔꯤꯛ 10ꯒꯤ ꯑꯦꯄ꯭ꯔꯤꯜ 10ꯗ ꯃꯣꯏꯅ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯀꯥꯡꯄꯣꯛꯄꯤꯗ ꯎꯕ ꯃꯇꯝꯗ ꯃꯣꯏꯅ ꯐꯣꯡꯗꯣꯛꯄꯗ ꯑꯃꯣꯟꯅ ꯃꯩꯇꯩꯒ ꯄꯨꯜꯂꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯔꯣꯏ ꯁꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯗꯨꯗ ꯁꯥꯅꯤꯡꯗ꯭ꯔꯤ ꯄꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ 9ꯅꯤ ꯑꯩꯈꯣꯏꯅ 3 ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯗꯣꯃꯤꯅꯦꯠ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯦꯟꯅ ꯑꯋꯣꯄꯥ ꯁꯥ ꯉꯥꯡꯈꯠꯂꯨꯕꯁꯨ ꯅꯠꯇꯦꯕ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯃꯩꯇꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯃꯈꯣꯏ ꯍꯥꯏꯖꯤꯟꯕꯗꯣ ꯃꯈꯣꯏꯅ ꯇꯧꯁꯤꯟꯅꯕ ꯍꯥꯏꯖꯤꯟꯕ ꯃꯌꯥꯝꯗꯨ ꯃꯩꯇꯩꯅ ꯌꯥꯗꯦ ꯂꯣꯏ ꯀꯛꯏꯑꯕ ꯑꯗꯨꯅ ꯃꯩꯇꯩꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯤꯛ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯈꯪꯕꯅꯤꯅ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯈꯪꯒꯗꯕꯅꯤ나 ꯃꯗꯨ ꯃꯣꯏ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕꯅꯦꯕ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯑꯦꯄ꯭ꯔꯤꯜ 5ꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯕ ꯄꯣꯏꯟꯁꯤꯡꯗꯨ ꯃꯣꯏꯅ ꯁꯣꯏ ꯇꯧꯗꯕ ꯃꯔꯝꯗꯨ ꯑꯦꯄ꯭ꯔꯤꯜ 5ꯒꯤ ꯏꯚꯤꯅꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜ 6ꯇ ꯐꯥꯎꯗ ꯃꯣꯏꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯃꯒꯗꯤ ꯃꯣꯏ ꯋꯥꯐꯝꯗ ꯈꯔ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯁꯣꯟꯗꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯄ꯭ꯔꯤꯜ 5ꯗ ꯃꯤꯇꯤꯡ ꯂꯣꯏꯔꯦ ꯃꯤꯇꯤꯡ ꯂꯣꯏꯕꯒ ꯑꯦꯄ꯭ꯔꯤꯜ 5ꯒꯤ ꯏꯚꯤꯅꯤꯡꯗꯒꯤ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯂꯣꯀꯦꯜꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯑꯗꯒꯤ ꯃꯦꯗꯤꯌꯥ ꯄ꯭ꯔꯤꯟꯇꯤꯡ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏ ꯄꯥꯎ ꯇꯝꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯝ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯁꯥꯏꯟ ꯇꯧꯗꯕꯒꯤ ꯃꯔꯝꯗꯣ ꯑꯦꯄ꯭ꯔꯤꯜ 5ꯗꯨꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯏꯟ ꯇꯧꯗꯕꯒꯤ ꯃꯔꯝꯗꯤ ꯁꯤꯅꯤ ꯃꯣꯏꯅ ꯑꯦꯄ꯭ꯔꯤꯜ 10ꯗ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯃꯝ ꯇꯥꯔꯗꯤ ꯃꯣꯏꯗꯨ ꯈꯔ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯁꯤꯗꯤ ꯁꯥꯖꯤꯜꯂꯒ ꯍꯤꯁꯇ꯭ꯔꯤ ꯁꯥꯖꯤꯟꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯖꯤꯜꯂꯒ ꯇꯧꯁꯤꯟꯕ ꯃꯆꯤꯟ ꯊꯤꯕ ꯍꯥꯏꯖꯤꯟꯕ ꯇꯧꯁꯤꯟꯕꯁꯤ ꯃꯣꯏꯒꯤ ꯃꯅꯥꯠꯅꯦꯕ ꯃꯗꯨ ꯈꯛꯇꯅ ꯃꯣꯏꯒꯤ ꯂꯝꯕꯤꯅꯦꯕ ꯑꯗꯨ ꯌꯥꯔꯛꯇꯕꯗꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯡꯗꯨꯗꯤ ꯑꯝꯇ ꯆꯨꯝꯗꯦ ꯃꯗꯨꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯐꯤꯌꯔꯁꯅ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯅ ꯌꯥꯎꯔꯤꯕꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤꯇꯤꯡꯗꯨ ꯃꯈꯣꯏ ꯀꯃꯥꯏꯅ ꯆꯠꯊꯗꯣꯏꯅꯣꯕ ꯁꯣꯏ ꯇꯧꯗꯕꯒꯤ ꯃꯔꯝꯗ ꯃꯤꯇꯤꯡꯗꯨ ꯂꯣꯏꯕ ꯄꯨꯡ ꯁꯥꯡꯕ ꯄꯨꯡ 13ꯗꯒꯤꯅ ꯂꯟꯁ ꯕ꯭ꯔꯦꯛ ꯑꯃ ꯄꯤꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯐꯥꯎꯕ ꯆꯠꯊꯔꯤꯕꯅꯦꯕ ꯃꯁꯥꯅ ꯌꯥꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯦꯟꯗꯦꯠ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯔꯥ ꯂꯥꯛꯏꯕꯗꯨꯅ ꯌꯥꯔꯦ ꯈꯟꯖꯗꯅ ꯃꯣꯏ ꯌꯥꯖꯔꯕꯅꯦꯕ ꯌꯥꯖꯔ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯝꯕꯒꯤ ꯄꯣꯏꯟ ꯑꯃ ꯑꯦꯔꯥꯏꯖ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯂꯩꯕꯥꯛ ꯃꯆꯥꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯦꯆꯨꯔ ꯑꯣꯏꯕ ꯋꯥꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯆꯤꯟ ꯊꯤꯕ ꯑꯃ ꯉꯥꯡ ꯌꯥꯅꯕꯒꯤ ꯃꯔꯝ ꯑꯃ ꯁꯥꯒꯠꯄꯅꯦ ꯂꯧꯋꯤ ꯑꯗꯨꯅ ꯗꯦꯠ 10ꯗ ꯃꯣꯏꯅ ꯉꯥꯡꯉꯛꯄꯗꯣ ꯑꯗꯨ ꯁꯥꯖꯟꯕꯒꯤ ꯃꯇꯝ ꯂꯧꯕꯅꯦ ꯍꯥꯏꯕꯁꯤꯃ ꯑꯗꯨꯅ ꯁꯨꯝ ꯄ꯭ꯔꯃꯥꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ